MSPDCL amasung MSPCL gi Group C amasung Group D gi punna post samapan ga taret launa bagi damag inkumja listing aniga taramapan da pangthokiba recruitment exam result lauthopagi mahuta hairiba recruitment exam adu chanararoi haiduna president rule matam da kakthatkiba yaning de atuba da revoke tawduna pangthokiba exam adu gi result lauthoppiu haina ngasi candidate sing chief minister gi banglo tamna thomjin khra abo wafamjini oza si gi matang se MSPDCL MSPCL gi wafam se ekogi mamang da gi so aduma asigi thawdo wathok se aduma leiduna lakle habe tare sina maram oraga recruitment exam du yaw ki ba candidate singi khongjang ama oina august ki ama gi ayupung tara ni thoidagi state pumba pung kunmari gi general strike chu kau khre habo wafam sil adumak leiri ha tare swai matang se di kari habini khoye manipur da akhoi laingak na khoi sathariba ma ye recruitment policy se hoi masi totally akhoi ning ba kainingai oiba akhoi hauraiba akhoi keno mya mama angang mya mama akhoi hauraiba youth mya mama ki moi gi future se moi gi kari hatare moi gi faith se masi mayon thadat piba shoidat piba oina thokpa that kind of recruitment policy ma Manipur se sida koi follow torakpasi matam sange ba kotas da hoi 2013 da tawkhiba akhoi gi keno duna IRB gi recruitment duna 2018 da haidoi adagi 2016 da tawboduna amuka 2021 da haidoi sumaina 2019 da hojiki kanosi MSPDCL gi adugumba employees sing approximately 5000 gumba 5000 de khare hanba subject to confirmation 5907 ko si law na nabagi tawkhiba magi kano do recruitment process do madubu asok sangwa matam je tawbida bida sum thamaga ultimately lauthopida bida sum thamaga loisan bida bida sum thamaga ultimately sigi pochi kathalaga nau namuka recruitment tawne namuka harakotara kati hanna gi dugi kano duda adugi matam traita khagi sahi shuramba hojikti amu sahi shuraroi da sum yarakadaini aragi amuka sahi asuk sangba se 2019 dagi 26 sahi taret ne ba namchal laisi asuk sangba matam chida man tawkhriba pikriba interview do madu dagi asa tawrakanda masi magi oiba future ma magi oiba life future ma oigadoni mena khallaga ngaijarakpa adumba candidate mayam ma khaki si marai baksi hatpa adumba keno mane ba hojiki hariba kathal hariba poche ana hanagi leiriba duda hanagi kaukriba duda leiriba candidate singdo amuk hanna screening tawge so amuk hanna interview tawge so tawyo ha adu amhanna yengsan ge chai taruk taret oirabni na madu kamaina appearance ma kamain tawri mai IQ kamain tawri kam tawri yengbi ge interview amon tawbi ge so tawbiyo aduga hanagi potudi manghallaga adu kakthalaga noba process tawni habase masidi yam tina chumdaba lengaksina tawrisi akhoi kano nataba miyobege basic human rights aduga horiba na singchigi mayon thudek piba adumba khongthang amani masi haujiki anauba koi hujik laibiri bo honorable chief minister sina haujiki candidate singchina akhoi tawjariba demand che masi genuinely masi fasana negotiating table da phaminaraga masi weba akhoi kenoma solution ama puthokpiraga justice tobi bagi tangai phataba lei masi sum khangsan usanada bida haitare ne candidate kharana tawjaba demand ni kayam impact oigadori no gaina lengak naga khandok piramgadra madu khalam gadau demand de madu khalam bataraga su madu khalan janing de ko aduga masi tawni aduga siga loina na makata na khoi lengak sesida khoi han nagi interview ko khraba baiba na sing baloina pangthok khotok tra loi khrab na tra loi driba kangbu myam leiri dana sige mayam se masi sigi
recruitment process se akhanaba akaknaba matam time bound na matam si loisannaba adumba kainoma thaurang ama lengakna masi ai padana yathokpa mathau tai aduga loinana makhata na chatharakadaba recruitment processing se masimati sigumba makhalgi procedure sigumba makhalgi rule ado kaubu kauragadi within sipabugi munga akoi loisanba haidokpa haibana chingba magi sumba akoigi matam sang na akoigi political ai gi mawong da haitarene akoigi employees sing lobagi akoigi recruitment process se masisi akoigi politicized tobako akoy political gi waiba khena bagi kari gi ama nate hauja amamang gamenam kausalam ya ano gomenam ado losalamdre ano gomenam lai han mamang gamen koramani ade so phongna haina kan mamang gamen daleramba minister mla singra moi lawam thokpa moi gi kari ka candidate singdu dagi token mani hai gadra natraga sum phajabi londa haira sini ko sum koi nungsiba gi adum pinaba gift so haira sira ko adum du chagramni thakramni koi namu kai doi tawru toi nong khanbi sumba mong amada torga sum intho engine tor lainara pa thawai yauna dabi khona dabi ano gome la so ana ngasai victim ni kana do ai haikanda candidate sing victim moiba sina maram wara kanda manipur sida hoi koina like tamuraga lengak tegi suitable oiba job am phangadoribra koi karigumba khara tawgadoribra haibaki koi thajaningai oiba situation mangsalatna horaiba angang singsina like tamaga kari tawgadoribano haibaki aranba kenom su concept am su thorakadra ina khalle sumaina thamsaki thagachari yam marik chungba wafam aduma thambire loisalakpada am tanga lakjaki ge osa